ꯃꯥꯂꯪꯗ ꯄꯥꯏꯕ ꯋꯥꯈꯜꯒ ꯂꯩꯆꯤꯜ ꯑꯣꯟꯈ꯭ꯔꯕ ꯑꯁꯥꯒ ꯐꯖꯔꯕ ꯃꯆꯨꯒꯤ ꯂꯩꯀꯣꯜꯗ ꯅꯣꯡꯁꯨꯞꯁꯤꯡꯌꯥ ꯄꯛꯈꯤꯕ ꯇꯥꯝꯌꯥ ꯀꯣꯔꯤ ꯆꯦꯟꯕꯒꯤ ꯄꯤꯊ꯭ꯔꯥꯏ ꯃꯍꯤ ꯂꯨꯞꯂꯕ ꯊꯃꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯔꯤꯒꯤ ꯃꯉꯥꯜ ꯄꯨꯁꯤꯜꯂꯤ ꯂꯝꯖꯥꯎ ꯀꯣꯟꯕ ꯅꯥꯃꯤꯕꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯉꯝꯈꯤꯗ꯭ꯔꯕ ꯃꯛꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯁꯥꯍꯨꯝꯅ ꯃꯅꯤꯡ ꯇꯝꯃꯤ ꯑꯆꯤꯛꯄꯗ ꯈꯪꯗꯦ ꯀꯔꯤ ꯑꯣꯜꯂꯛꯄ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯍꯥꯏꯕꯗꯣ ꯂꯥꯛꯂꯒ ꯇꯥꯔꯦ ꯈꯪꯂꯦ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯊꯨꯡꯅ ꯁꯔꯥꯁꯟꯈꯤ ꯄꯥꯎꯒꯤ ꯑꯣꯏꯕ ꯊꯣꯡꯖꯤꯜ ꯈꯨꯗꯤꯡ ꯆꯞ ꯆꯥꯅ ꯌꯥꯎꯔꯔꯦ ꯈꯔ ꯑꯃꯅ ꯊꯥꯖꯗꯦ ꯈꯔ ꯑꯃꯅ ꯊꯥꯖꯩ ꯍꯥꯏꯅꯩ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯔꯥꯕꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯂꯤꯌꯣꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯄꯨꯡꯗꯨ ꯐꯅꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯎꯈ꯭ꯔꯨꯜ ꯃꯥꯏꯀꯩꯗ ꯀꯅꯥꯁꯨ ꯇꯨꯝꯊꯅꯗꯕꯒꯨꯝꯅ ꯃꯩꯔꯥꯕ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯌꯥꯏ ꯀꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯆꯠꯇꯨꯅ ꯂꯩ ꯃꯄꯥꯜꯗꯅ ꯍꯩꯊꯔꯤ ꯀꯨꯝꯗꯝ ꯊꯤꯅ ꯇꯝꯂꯛꯄ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯁꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯅꯣꯡꯂꯤꯛꯁꯤꯡꯗꯨ ꯌꯦꯡꯂꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯇꯥ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯡꯂꯕ ꯗꯂꯥꯟ ꯃꯊꯛꯇꯒꯤ ꯑꯀꯣꯏꯕ ꯆꯤꯡꯁꯥꯡ ꯌꯦꯡꯂꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯂꯥꯞꯅ ꯁꯥꯠꯄꯤ ꯃꯍꯥꯛꯄꯨ ꯀꯝꯗꯧꯔꯝꯒꯅꯤ ꯈꯜꯂꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯁꯥꯠꯈꯤꯕꯅ ꯇꯝꯒꯤ ꯐꯨꯔꯥ ꯗꯂꯥꯟꯗ ꯂꯦꯞꯂꯕꯁꯨ ꯃꯃꯤ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ ꯆꯩꯔꯛꯁꯤꯗ ꯑꯀꯨꯞꯄ ꯄꯥꯎ ꯄꯨꯗꯨꯅ ꯅꯥꯎꯕ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯂꯛꯏ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯂꯦꯞꯄꯤ ꯌꯥꯝꯕꯨꯡ ꯀꯝꯗꯧꯅꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯕ ꯋꯥꯅꯤ ꯅꯤꯡꯁꯦꯟꯕꯨ ꯊꯨꯅꯃꯛ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯎꯈ꯭ꯔꯨꯜꯒꯤ ꯈꯨꯟꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯊꯣꯔꯛꯂꯒ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ ꯃꯩꯔꯥꯕ ꯁꯣꯔ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯟꯗꯣꯛꯏ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯈꯨꯠꯇ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯄꯤ ꯅꯥꯎꯕꯅ ꯂꯥꯡꯇꯛꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯎꯒꯅꯨ ꯍꯥꯏꯗꯅ ꯌꯥꯃꯨꯡ ꯁꯅꯈ꯭ꯌꯥꯅ ꯇꯥꯛꯄꯤꯔꯛꯏ ꯌꯥꯝꯕꯨꯡꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯗꯤ ꯅꯠꯇꯦ ꯏꯇꯣꯟꯁꯤ ꯏꯕꯨꯡꯉꯣ ꯒꯨꯂꯥꯞꯁꯅꯥ ꯂꯦꯡꯂꯛꯏ ꯃꯥꯅ ꯍꯥꯏꯕꯅꯤ ꯋꯥꯍꯩꯗꯨ ꯂꯧꯁꯤꯟꯗꯦ ꯃꯩꯔꯥꯕ ꯌꯦꯛꯅꯩ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯌꯧꯕ ꯑꯁꯥꯎꯕ ꯅꯠꯇꯕꯅ ꯃꯔꯨꯞꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯆꯠꯅꯩ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤ ꯋꯥꯈꯜꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯈꯟꯅ ꯃꯥꯏ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯃꯇꯣꯟꯁꯤ ꯒꯨꯂꯥꯞꯁꯅꯥ ꯂꯦꯞꯂꯔꯦ ꯆꯞ ꯂꯦꯞꯂꯒ ꯂꯝꯕꯤ ꯊꯠꯄꯒꯨꯝ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯑꯊꯦꯡꯕꯁꯤꯗ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯍꯥꯏꯐꯠꯇꯪ ꯌꯦꯡꯂꯝꯂꯒ ꯊꯩꯗꯨꯅ ꯆꯠꯀꯦ ꯍꯣꯠꯅꯩ ꯒꯨꯂꯥꯞꯁꯅꯥ ꯈꯣꯟ ꯋꯥꯡꯂꯞ ꯍꯥꯏꯔꯛꯏ ꯀꯣꯅꯨꯡꯁꯤꯒꯤ ꯁꯥꯒꯩꯁꯤꯒꯤ ꯀꯔꯤꯃꯠꯇ ꯌꯦꯡꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯒꯤ ꯐꯥꯔꯕꯗꯣ ꯀꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯆꯠꯂꯝꯕꯗꯣ ꯂꯦꯞꯄꯤ ꯃꯥꯌꯣꯟꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ ꯒꯨꯂꯥꯞꯁꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯄꯥꯅꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯆꯥꯅꯤ ꯈꯜꯂꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯧꯗꯣꯛꯁꯤꯗ ꯅꯈꯨꯠ ꯂꯥꯟꯁꯤꯟꯒꯦ ꯈꯜꯂꯤꯕꯗꯣ ꯅꯪꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕ꯭ꯔꯥ ꯅꯤꯁꯥ ꯊꯤꯡꯂꯤꯕ ꯂꯝꯗꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯀꯣꯅꯨꯡꯗꯒꯤ ꯀꯟꯈꯠꯂꯨꯕꯗ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯁꯥꯒꯩ ꯑꯁꯤꯕꯨꯁꯨ ꯀꯔꯝꯅ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯈꯨꯝꯂꯛꯇꯦ ꯃꯩꯔꯥꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯦꯟꯅ ꯉꯥꯏꯍꯥꯛ ꯃꯇꯥꯡꯁꯤꯗ ꯈꯪꯉꯤ ꯉꯥꯏꯍꯥꯛꯀꯤ ꯄꯥꯈꯠꯄꯗꯨꯅ ꯈꯟꯊꯍꯧꯗ ꯈꯣꯡ ꯊꯥꯡꯒꯦ ꯍꯣꯠꯅꯔꯨꯕꯅꯤ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯆꯣꯡꯊꯣꯛꯂꯨꯕꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯐꯤꯕꯝꯗꯨ ꯈꯜꯂꯨꯕꯗ ꯃꯩꯔꯥꯕ ꯃꯌꯥ ꯀꯔꯛ ꯆꯤꯛꯁꯤꯟꯅꯔꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯒꯨꯂꯥꯞꯁꯅꯥ ꯃꯈꯥ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯇꯞꯊꯔꯒ ꯇꯧꯒꯅꯨ ꯃꯩꯔꯥꯕ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯊꯨꯅ ꯍꯣꯡꯗꯣꯛꯎ ꯅꯪ ꯃꯤꯆꯝ ꯅꯠꯇꯦ ꯆꯪꯅꯤꯡꯕ ꯃꯐꯝꯗ ꯌꯥꯎꯅꯤꯡꯕ ꯍꯤꯔꯝꯗ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯈꯖꯤꯛꯇꯪꯁꯨ ꯈꯜꯂꯣ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯕꯗ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯤꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯈꯣꯡꯅꯦꯠꯅꯗꯨꯅ ꯆꯠꯈꯤꯕꯗꯣ ꯅꯪ ꯄꯥꯝꯂꯕ꯭ꯔꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯦꯡꯗꯅ ꯂꯩꯌꯨ ꯊꯧꯗꯣꯛ ꯑꯁꯦ ꯑꯄꯤꯛꯄ ꯅꯠꯇꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯣ ꯂꯨꯍꯣꯡꯕꯒꯤ ꯃꯔꯨꯝꯗ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯕ ꯃꯤꯌꯥꯝꯁꯤꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯝꯅꯕ ꯂꯝꯕꯤ ꯅꯁꯥꯅ ꯌꯥꯠꯆꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯣꯅꯨꯡꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯒꯨꯂꯥꯞꯁꯅꯥ ꯊꯥ ꯊꯣꯛꯈ꯭ꯔꯦ ꯃꯇꯣꯟꯁꯤꯒꯤ ꯋꯥꯍꯩꯗ ꯃꯩꯔꯥꯕꯅ ꯏꯟꯈꯤꯕ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯃꯥꯒꯤ ꯃꯥꯡꯂꯨꯔꯕ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯕꯅꯤ ꯋꯥꯈꯜꯗꯣ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ ꯁꯣꯝꯗ ꯇꯥ ꯊꯣꯔꯛꯄ ꯒꯨꯂꯥꯞꯁꯅꯥꯒꯤ ꯈꯣꯡꯊꯥꯡꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯣꯡꯖꯤꯜꯗ ꯊꯩꯅꯔꯦ ꯒꯨꯂꯥꯞꯁꯅꯥ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯒꯨꯂꯥꯞꯁꯅꯥꯕꯨ ꯌꯦꯡꯂꯝꯃꯤ
ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯅꯤ ꯊꯤꯟꯊꯔꯝꯗ ꯊꯩꯗꯨꯅ ꯃꯅꯨꯡꯗ ꯊꯥ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯍꯨꯝ ꯅꯥꯏꯅ ꯊꯣꯡꯖꯤꯜꯗ ꯃꯤ ꯆꯪꯂꯛꯄ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯛꯇꯝꯗ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯦꯞꯄꯤ ꯋꯥꯈꯜꯅ ꯏꯉꯥꯎ ꯉꯥꯎꯔꯕ ꯅꯨꯄꯤꯗꯣ ꯀꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯕꯨ ꯎꯔꯦ ꯅꯣꯡꯅ ꯂꯨꯞꯂꯕ ꯍꯛꯆꯥꯡꯒ ꯄꯤꯅ ꯂꯨꯞꯂꯕ ꯃꯥꯏꯊꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠ ꯆꯤꯡꯉꯤ ꯑꯃꯩ ꯐꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯩ ꯐꯥꯈ꯭ꯔꯦ ꯅꯪ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯑꯃꯩ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯩꯒꯤ ꯅꯥꯛꯇ ꯄꯨꯕꯤꯌꯨ 이마도 얌kap호래 ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯁꯥꯖꯤꯟꯅꯕ ꯕ꯭ꯔꯍ꯭ꯃꯥꯗꯨꯅ ꯑꯃꯩꯕꯨ ꯊꯥꯗꯣꯛꯂꯔꯣꯏꯌꯦ ꯂꯥꯛꯑꯣ ꯌꯥꯝꯕꯣ ꯑꯃꯩꯒꯤ ꯅꯥꯛꯇ ꯆꯠꯁꯤ ꯑꯩꯈꯣꯏ ꯑꯃꯩ ꯀꯟꯕꯤꯌꯨ ꯈꯪꯂꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯄꯥꯈꯠꯄꯅ ꯅꯤꯛꯂꯕ ꯃꯁꯥꯗꯣ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯤ ꯍꯣꯡꯉꯨ ꯆꯣꯠꯂꯤꯁꯦ ꯑꯐꯕ ꯅꯠꯇꯦ ꯌꯥꯗꯦ ꯂꯥꯏꯖꯥ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯃꯩ ꯀꯜꯂꯨꯁꯦ ꯍꯥꯏꯕꯅꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯃꯈꯣꯏꯅ ꯊꯥꯖꯒꯅꯤꯌꯦ ꯑꯩꯈꯣꯏ ꯑꯃꯩꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯨꯁꯦ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯃꯩ ꯂꯩꯇ꯭ꯔꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯉꯥꯎꯔꯅꯤꯌꯦ ꯏꯁꯦ ꯌꯥꯝꯕꯣ ꯑꯃꯩꯒꯤ ꯅꯥꯛꯇ ꯆꯠꯁꯦ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯥꯎꯕ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯀꯗꯕ ꯋꯥꯍꯩꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯈꯪꯕꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯐꯤ ꯍꯥꯟꯅ ꯍꯣꯡꯂꯨꯁꯤ ꯂꯥꯎ ꯊꯣꯡꯅꯕ ꯇꯧꯁꯤ ꯂꯥꯏꯖ ꯌꯥꯗꯦ ꯃꯁꯥꯗꯣ ꯂꯩꯁꯤꯜꯂꯒ ꯂꯩ ꯃꯩꯔꯥꯕꯅ ꯅꯥꯎꯕꯗ ꯌꯦꯡꯂꯛꯏ ꯅꯥꯎꯕ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯞꯂꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯣ ꯅꯪꯅ ꯊꯣꯛꯄ ꯇꯜꯂꯁꯨ ꯑꯩꯒꯤꯗ ꯂꯩꯕ ꯀꯔꯤꯅꯣ ꯍꯣꯡꯂꯒ ꯅꯁꯥꯁꯦ ꯂꯨꯝꯅ ꯂꯩꯍꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯂꯥꯝꯃꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯈꯠꯇꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯥꯕꯤꯕꯒꯤꯅꯣ ꯑꯗꯨꯛ ꯊꯧꯁꯥꯗꯅ ꯉꯥꯡꯂꯤꯕ ꯑꯃꯩꯒꯤ ꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ ꯂꯥꯛꯑꯣ ꯌꯥꯝꯕꯣ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯨꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯃꯩꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯃꯨꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯗꯨꯗ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯅꯣꯟꯊꯔꯕ ꯃꯃꯥꯏꯗꯣ ꯍꯥꯏꯒꯠꯂꯒ ꯃꯤꯀꯨꯞꯇꯨꯗ ꯂꯨꯝꯊꯔꯛꯄ ꯊꯃꯣꯏ ꯑꯗꯣ ꯂꯥꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯩꯅ ꯈꯪꯗꯦ ꯑꯩꯅ ꯈꯪꯕ ꯅꯤꯡꯁꯦꯟꯗꯨꯗꯤ ꯀꯨꯏꯔꯦ ꯑꯩꯒ ꯂꯥꯞꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯕ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝ ꯌꯦꯡꯂꯝꯕ ꯅꯪ ꯅꯃꯤꯠ ꯎꯍꯧꯕꯗꯥꯏ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯑꯔꯣꯏꯕ ꯋꯥꯍꯩꯒꯤ ꯆꯩꯈꯩ ꯑꯗꯨꯇꯅꯤ ꯌꯩꯍꯜꯂꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯁꯥꯎꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯡꯅ ꯁꯥꯄꯣ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯊꯣꯠꯂꯕ ꯈꯨꯠꯁꯥꯗꯨꯒꯤ ꯆꯩꯐꯨꯗ ꯆꯩꯅꯥ ꯋꯥꯠꯂꯕꯁꯨ ꯊꯃꯣꯏꯗꯤ ꯇꯝꯊꯤꯅ ꯁꯣꯛꯈꯤꯗꯨꯅ ꯏꯈꯦꯡ ꯆꯦꯟꯊꯔꯛꯂꯦ ꯁꯥꯎꯔꯨꯗꯦ ꯃꯩꯔꯥꯕ ꯃꯁꯤꯃꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯑꯁꯥꯎꯕꯅ ꯂꯥꯛꯍꯜꯂꯕ ꯃꯤꯄꯥꯏꯕꯅ ꯋꯥꯍꯜꯂꯕ ꯅꯨꯄꯤꯗꯣ ꯈꯣꯏꯁꯥꯎꯅꯅ ꯀꯞꯂꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯃꯤꯐꯠꯇ ꯊꯃꯣꯏ ꯄꯥꯟꯗꯕ ꯊꯧꯕꯤꯃꯜ ꯈꯪꯗꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯏꯕꯨꯡ ꯑꯗꯨꯅꯗꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯀꯣꯅꯨꯡꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯃꯔꯥ ꯂꯩꯇꯦ ꯈꯪꯂꯕꯁꯨ ꯅꯈꯣꯏꯕꯨ ꯃꯤꯅ ꯉꯥꯡꯗꯈꯤꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯣ ꯂꯥꯟꯗꯦ ꯈꯪꯅ ꯈꯪꯅ ꯅꯁꯥꯒꯤ ꯈꯟꯗꯨꯅ ꯉꯁꯤꯁꯨ ꯅꯁꯥ ꯈꯛꯇꯕꯨ ꯀꯟꯖꯅꯕ ꯅꯪ ꯑꯆꯨꯝꯕꯕꯨ ꯐꯨꯝꯖꯤꯜꯂꯒ ꯊꯝꯂꯒꯦ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯐꯝ ꯈꯪꯗꯕ ꯃꯤꯀꯨꯞꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯅꯤ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯀꯧꯔꯛꯏ ꯏꯇꯞ ꯇꯞꯅ ꯁꯅꯥ ꯂꯥꯏꯖ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯔꯒ ꯃꯃꯤꯠ ꯆꯦꯠꯅ ꯑꯣꯏꯁꯤꯜꯂꯒ ꯂꯥꯎꯔꯛꯏ ꯀꯧꯔꯛꯀꯅꯣ ꯅꯆꯦꯜꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯀꯅꯣ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯨꯝꯕ ꯑꯃꯕꯨ ꯂꯥꯠꯇꯨꯅ ꯊꯝꯂꯨꯏ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯨꯀꯠꯆꯩ ꯑꯉꯝꯕ ꯊꯧꯕꯁꯤꯡꯒꯤ ꯃꯒꯨꯟꯗꯤ ꯑꯆꯨꯝꯕꯅ ꯆꯠꯄ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯅ ꯂꯦꯞꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯂꯩꯕꯥꯛꯀꯤ ꯑꯊꯧꯕꯅꯤ ꯃꯌꯥ ꯌꯥꯎꯗꯕ ꯊꯥꯡ ꯅꯪꯒꯤ ꯄ꯭ꯔꯖꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯄ꯭ꯔꯖꯥꯅ ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯒ ꯁꯅꯥꯃꯍꯤ ꯇꯩꯗꯨꯅ ꯅꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯀꯣꯅꯨꯡꯁꯤꯕꯨ ꯃꯒꯨꯟ ꯂꯩꯒꯅꯤ ꯈꯟꯕ꯭ꯔꯥ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯁꯥꯛꯅ ꯌꯦꯡꯂꯒ ꯁꯣꯜꯂꯤ ꯀꯞꯇꯨꯅ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯅꯪꯅꯅꯦ ꯄꯨꯝꯅꯃꯛ ꯅꯪꯅꯅꯦ ꯅꯪꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯌꯦꯛꯅꯕ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯩꯒꯤ ꯏꯕꯨꯡꯅ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯂꯛꯇꯨꯅ
mahabu punsigi hawatpa ngamloidaba kohomda chingthanaba hotnarakliba maina nangi mayokda lepkibagi horakphamsu nangne nangi konungsinane mibu kaisu leitana khanbana taimaduna aibu anabu anakiba madu pumnamaktu yenglabadi nakoi khudingmak tumna pangamba ibongduna miyoibagi minungsi yenglaga lapna leituna magi laman khumba sakkibane lepanayda sintharakpa pirangdo makhutna loinaidana taithoklamlaga kablibado khasiktang taptharaklaga makha tari ai kaplaroi thamoi pandaba nangi namakda ai kaplaroi adubu aina kaptrabasu nangdi soidana kaplakkini konungi ai fanabagi mingda nangna thugaiba thamoi kaya asigi mahai oina nongmadi nangi napal lekha ta'duna thingba ngamda nang soidana kaplakkini adubu matamnuda nangi mitagi pi taithokpinaba khutsa amata leiramloi sanana haiduna saba nangi konungsina nanakta sangsilaktuna nangi damak ai leiri haibirakloi marol thoktaba chekpal marina koisinba konungsida nangna nathanda lenba punsi mareldo siroi chingdolda leplaga imit pena yenglaki matamdu yodra phauba aigi chimbalsida haraubagi minok tablaroi nangi napalsina nangu machet setuna charakba mikopdo ai imit pena yengkini lehoro nangi konungsida nangi wakhalgi awangba sana konungsida mikop ama leigadabagi saru thamoi pena noklaga norokki thong tinjaruge sonthangna lakhiba mahakto maithong amada chatki tapna lakhi manaktagi lapki punsi halakloreidaba meeting amada yenglammi mana chatkiba mikoptuda humkiba malangduna haksang adudagi thawai thokrabagumna thongna pangan mangakle lepliba khongpham sumkidre pumnamak maseng marang oirakle chumna lepangamlakta hanagum sophada famtharai kagi akoibada yenglei thiliba yekpalai singdugi mamiduna tariba mikup ado hauzik sumit mangda thoklabagumna khonjalga loinana tari ye thangba faglangduda thiliba paklaba ayekpalai ado munna yenglei adungai numit amada matam amagi isilna turei ire sendringegi nungshiba mikup amada sana khwangda khamen chatpa phaizom haksangda tholi ngorok ngawba pumyat inafi amana ko yetpagumna ko ki sarukte yetsile kadambagi mathakta tonglaga noktuna leiba magi saktam magi yeta tariba mami adubo munna yingsilubada urei isam samba amuba khonggaw maselaga tangkhulgi mapop kaidana tangang laba hawfiyada khawon onduna ilaga tongan basagol amada famlaga oi thangba makhut aduna magi lengsumda paibai khonbai tawduna nokliba ingsen selungba magi oida mu yenglubada phaizom pumnyar so angoba ngakta set chaduna magi lamhin basagolduna chumna lepningdabagi tawriba ningai adubo sagolduda tona sagoldubu laksina bo honariba magi luang selungba makoidagi khazik lap thokna lepliba mami adubu su yingle amuba machugi pumyatne angauba machuda amuba namapal chenba faizom ama shetlaga sagol mathakta phamduna makhoi humbu yenglaga nokliba matam amagi khuman selungba makhoigi mang oinana leimaida lepliba aniduda yengle ningthisana mayek naiba phanikna ningthiraba ningolgi khwangda amamam tholaga masaga chanaba phurit amadi inafina ingolgi haksangda paraf induna nomi makhoibu yenglaga lepliba khumani bema amade brahmingi bema sarma mami khakta ngai hore kanasu leitre manakta monana chiksinna hairambagum matam pumnamakta fagi tawduna mabu nokhalamba luwang selungba ngasidi manaktagi lapkhre mana pamba hiram khudingmakta natungda ai lepli tattana hairamba khumani ibungo tapna magi punsidagi mami samkhre nungpal khaidana athiba fazaba naidana awa nungai pumnamak pumen pauminaduna khodingmak mayok minaramba thawaigi asan mamarup punsigi nabo oirakle ahanba ukiba mikuptagi machalgum khanduna luna tawsakiba khuman ibema ngasidi ona tainabada momo minok tamhan mangamloroidaba phibam amada lepkhre mayam changduna laknabada awai akhum tawduna magi wahaina mayamgi maithongda harau minok tamhallamba machal sakpi ibema sarma
konungda khongol takhidre mayam sigi awat padagi saruk lising hinduna walaba awat pa amana thawai magi khoida zabi yengloi khanna yenglubada pukning mabu huhan khibi thamoi gi leirang athoibi awang baching da satpido thamoi gi kachil amada lona thumna tawba chirolda siroi magi chingsang dagi hektuna bu puraklaga magi sana konungda lesa tamhangi ningluba wakhal tarak pami kupta manak dagi lab khiramle masak masa udana punsi oina lab khiramle wakhal na manglingai cherakta nawba sangaktuna leplare manai achanba aduti hozik phawba magi damak leramle manakta leptuna hai yambo yamung saksa ki de haibaduda chakhom dagi nanai sing laklaga thongsil da ngairi yamung gi saning ma mathel takpiro mekup khara khumde nontharaga lei sai khairak ba wakhal amadi thamoi thawai haksang pumnamak phazilaga tapna hogalagle mangda lepliba nawba bu munna yenglaktuna hairi khonjel do itap tap thana nawba ta chai thabada hayo hozuma gari thodoro ai sana thongda ngairamge hairam laga satkhre mairaba nawba ngakni nghawi kadai dano hangbagi matam phawba piramda chatkiba mabu yenglaga tumthaba yadraba hingni Manipur irang langi sipai singko chen chene mafam marang khangdana brang horak pamairina Manipur tumna sakla trakhanbada mipum khuding mipai nei police station dagi liogi pauta de mabu thadokpagi mami su ude asuk marang tawba mikupsida yumdagi lapna leithokpa ngamdre mi watabana heiba doctor amadi khutsu khulai machin matik chana thamduna ton mayumda putharakle manakta famliba Robert ki maithong ubada chingnadaba ngamde masu hupthaduna leiba ngamdaduna hagotuna fammi tamo nongsi su lepte kari paulei haige konungdadi kari su tawdabra Robert makok takna nomi tonna makha tare ayam pakhale ningsenga tinglei haina aikhoida su singnaraga lakladi kamdawni makhoina phattaba thabak tawraga aikhoibu su sinaradi kamdawni Robert ton woman na yenglei mikup sida khaliba wakhal gi mayek to tabada mawa phawa ngangningdre adubo ton chimbal da pakhat na solabaso thamoi da di nina tabagi mihul ama tattana chonglei mimang thoklaba ningsen gi imungni thawdoksi gi matungdagi di hogat pangamlaroi haiba khangi mairaba na lai sabu chamarak thokna nungshirabaso mairaba gi napal amadi konungbo mi na wa mathak thangduna ngangba yadaba mairabagi matau aduna makhoini gi apunba saktamado oithoklaroi khandana chimbada noktrabaso thamoi hi kachil koya khudingdi harau nuai sagoi khutek tamninglagle chindo leitol fazin khraba wakhal gi atiyada nomuna kopsin khraba mabungbu yenglaga ton khanjane chingna bana hele ningsing mangsing toramlaga wa haigi khanna chiman kanglakbani adubo mikup adu maktadani kagi thong thilakba wakhal amada unglamba Robert gyan lai tariba khonjel duda famlambadagi hogalaga tapna laktuna leplare puron adu khutna paiduna leithoklaga thong adu khangang hangdoi adubo thongzil duda leplamba athengba hingi ati thido obada Robert mamit mana law thoktuna yenglei phamung mayai da famlaga sani yenglakpa meeting aduda thongzinda lepariba nupa adugi saktam do mayek singna urakle ton angakpa kaya ga loinana chimal da tapna soli Manau ibungo